Ngara nungdar phone kiba kanglei pa ki maira gi pau se degi maroi ba pau khara khangatjaraga miyam da khulo tamjege BDF lising amaga sumne yankai gi masa gi honorarium lengang na pithok piduna leiriba chi athuba matam da pithok piu association nongmada pum ko mari mathau pangthokuna Manipur gi law and order miyam gi punsi amma de lanthung ngak sembada asawa thaudang lawduna lakliba BDF personnel lising amaga sumne yankai gi masa gi honorarium appeal tha loreba fawbada Manipur lengang na Pithok pidabana maramna BDF personnel singi imung manung sing hainingai letena awaba mayoknare Manipur lengana BDF singi kusuman athuba matamda pithok pinaba hotnabiu haina All Manipur BDF Welfare Association gi Provincial Secretary gi Thaupuriba Y Ebo Yamana press thadora pachero aman hairi chero asin hai Manipur gi ngachi mo oriba tangdu laitadaba law and order lonina election gi mafam khudingmakta duty gi awaba mayoknariba khwaidagi apipa kusuman Honorem Oinara Sanmani Yauraga, Tha Amada Lupa Lising Tara Nitoika Fangniba, BDF Singi Kusuman Asi Lengana Pitopida Badegi, Awaba Asimayok Navani Haidi, Quadigi Pipa Kusuman Amagi Makada Hingjariba, Lonina Mato Pangtok Jariba, BDF Sing Haining Electina Ware, Lekai Sing the Hangliba Dukan Sing BDF Ki Simida, Lariva Singi Imumanung Ubada, Post Hotke Hairakani Haduna Dukan Tonglun Simba Power Yaunare, Maram aduna hiram asigi matangda Chief Minister M. Birena, Mari Lainava Singda Akamba Yathang PB Bamatam Oire Hairi. Chero Asin Hai, Matam Amada Bifurcation Tawinaba Manipur Police Ki Personnel Singidi, Steki Vine Fawa Pam Jingai the Expose, Faito Appropriate Bifurcation of Manpower Haina Order Topiraga, BDF Singin Lising Aniga Sumna Kunda Post Ki Binina So Ayaba Pikraba, Police Department na Anira Proposal Haraba Fawa the Order Topidaba, DP Amasung Finance Department da sahi helava fawa fine subidabasi BDF singna atarayna lawde fan laina khusuma phangandaba haibasi BDF singna akama khongjang ama changchilaknabagi barton tawbani Manipur da laiba BDF singna awangba thakta kadem tawi maram aduna athuba matamda BDF singge khusuma phangba yanaba process loisinbiyo BDF singna khongjang changchilakpa ngaibigeno hainasu All Manipur BDF Employee Welfare Association na Mari Lainava Singda Appeal Taurakli. Maya Kava Nishaga Konana Miyoi Anifare, Ngara Numidang Pung Manga Gamini Forum Taba Matamda, Imphal East District Ki Police Commander Kanguna, Kabai Soja Laiva Chicken Center Amada Chataki Badrapta, Maya Kava Nishaga Konana Miyoi Amafare Hairi, Police Ki Pound High, Faraba Miyoi Adu Kabai Soy Mamang Laikai Gini, Mayang Mayum Pakta Khan Chaini Fugamari, Apopa MD Romakawi, Maki Chicken Center Adudagi MN 100 Ki, Coordinate for Se Border Nifugamanga, Ahamo Border Humfunitoi, SP Tebre Strip Taraganito Funky, Pagalaba Polam Sing Aduga Lodina Mio Adu, Hangang Police Station na Kusina Kare Hai, Amaramda Assam Rifles Ki Kanguna Police Kusanaduna, Major Ramgi Champai District Ki, Hojokata Manak Ke Melbutaki, Ngarang Chatakiba Operation Lupa Kor Ahunga Lak Taragatari Mama Ogadava, Number 4 gram Chamri Yankai Humdaga Kodana, Miyoi ama faga pangamle hairi. Farba miyoi adu drugsing aduga lonina police da kusina kre hairi. Makha tarak poina kangla paudagi maroi ba paukha lakhacharaga miyam na kudo tamjirange. Khulai sing faga kre. Security force sing na pamdaba thokdok sing thoktana ba lakhala pa sing thorangi saru ama oina. Ngara nungte Imphal East District ki police ki kanggo amana. Multiple kri bazar thiba homba ki tafak chachabada. Khulai fiber sing na lotuna thamlamba yamlabu khulai sing faga kre. Imphal East Police Command na Fagalapa Kulai Sing Adudi, 9 Med and USA Hina Taba 9mm pistol ama, Man in Italy Hina Taba pistol ama, Megajan ama, Maru Chani ke Yankai Amadi, Atopa Nomay Maru, Jamri ke Kungamangani, Falapa Kulai Sing Makataba Angi Oiva Tabak Lokanaba, Hangang Police Sinakre. Shimi Singi Hafangnaba Maike Kudimaktiki Mating Pangmasangi, Megan, Sesen activist RK Megan Haikre. Malemde Simi Singi Numit May Dina Lakpada, Yaifa Fawzet Pira Pagalonina Simi Singi Fagwam Topa Haksing, Fangnava Hotnavada Maike Kudimaktagi Mating Pangbasingi, Hopamasi Pami Singa Unavada Mahana Fondo Kibani, Megana Makataradana, Simi Singi Numit Karino, UN Masik Pangto Rivasiki Wahanto Karino, Manipur Simi Sing Karam Nahora Kibano Habegi Wari, Ningtina Nabagalonina, Manipur the Tolivi Iranga Mai Lenina, Simi Singi Masing Hengalakpani, Makoi Sing Asigi from Topa Sing, Senja Fiver Sing Namutanaba Hotna Duna Lakliva Chidegi, Hoa Naba Miyam Puna Hona from Toi,
ꯁꯤꯟꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯏꯁꯨ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯂꯩꯉꯥꯛꯂꯣꯟ ꯁꯦꯝꯗꯣꯛꯇꯨꯅ ꯆꯥꯟꯅꯍꯟꯕ ꯆꯪꯏ꯫ ꯁꯤꯟꯃꯤꯁꯤꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯄꯨꯔꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯩꯇꯩ ꯈꯛꯇꯅ ꯌꯥꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯆꯤꯡ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯄꯥꯎꯗ ꯃꯤꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯗꯧꯔꯤꯕꯒꯦ? ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯋꯥꯔꯧꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯔꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯨꯝꯅꯃꯛ ꯎꯠꯇꯒꯤ ꯍꯩꯕꯒ ꯄꯥꯡꯈꯛꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯁꯤꯡꯅꯁꯨ ꯐꯨꯔꯨꯞ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯈꯣꯡ ꯊꯥꯡꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯩꯉꯥꯛꯄꯁꯤꯡꯅ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯂꯩꯉꯥꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯐꯥꯎꯕ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯟꯁꯤꯌꯔꯤꯇꯤ, ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯗꯤ ꯁꯦꯔꯤꯌꯁꯅꯦꯁ ꯑꯣꯏꯕ ꯊꯋꯥꯏ ꯄꯥꯡꯕ ꯆꯪꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯥꯏꯒ꯭ꯔꯦꯇꯤꯡ ꯀꯨꯀꯤ ꯖꯣꯔꯅꯥꯜꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯌꯦꯜꯍꯧꯃꯤ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯃꯩꯇꯩ ꯍꯥꯠꯄ, ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯁꯤꯡꯗ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯦꯟꯃꯥꯔ ꯕꯦꯁ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯥꯞꯅꯕ ꯂꯩꯇꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯁꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯅꯈꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯍꯟꯗꯣꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯕꯨ ꯇꯦꯔꯣꯔꯤꯁ꯭ꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯅ ꯁꯨ ꯍꯟꯗꯣꯛꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯍꯟꯕ ꯂꯩꯇꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯆꯃꯝꯅꯕ ꯑꯃꯗꯤ ꯈꯣꯏꯁꯥꯎꯅꯕ ꯊꯣꯛꯍꯜꯂꯤ꯫ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ, ꯄꯥꯏꯇꯦ-ꯖꯣꯔ, ꯃꯥꯔꯅꯆꯤꯡꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯒꯤ ꯃꯩꯔꯤ ꯆꯨꯞꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯟꯃꯥꯔꯗ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯐꯣꯔꯁ ꯁꯦꯝꯒꯠꯇꯨꯅ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯕ ꯂꯥꯟꯒꯤ ꯂꯂꯣꯟ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯑꯣꯏꯗꯕ ꯑꯃꯗꯤ ꯃꯅꯨꯡ ꯂꯦꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯥꯛꯇꯨꯅ ꯃꯤꯆꯤ ꯃꯤꯅꯥ ꯃꯤꯀꯞ ꯃꯤꯔꯥꯈꯣꯜꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯜꯂꯕ ꯐꯥꯎꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯆꯤꯡꯀꯨꯀꯤ ꯖꯣꯔꯅꯥꯜꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯅꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯅꯕ ꯂꯥꯟ ꯈꯪꯇꯞꯇ ꯍꯟꯗꯣꯛꯇꯅꯕ ꯑꯔꯣꯟꯕ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯃꯗꯤ ꯁꯧꯒꯠꯄ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯌꯦꯜꯍꯧꯃꯤ ꯂꯩꯅꯥꯏꯕ ꯋꯥꯌꯦꯜꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈꯤꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯒꯨꯟ ꯃꯨꯠꯈꯤꯗꯅꯕ ꯌꯦꯜꯍꯧꯃꯤ, ꯆꯤꯡꯃꯤ, ꯇꯝꯃꯤ ꯃꯤꯌꯥꯝꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯃꯩꯇꯩꯁꯤꯡ ꯈꯛꯇꯗ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯅ ꯌꯦꯜꯍꯧꯃꯤ, ꯆꯤꯡꯃꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯛꯇꯝꯁꯨ ꯃꯥꯡꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫